Irang Asigi Khudong Chaba Louraga, leingak Asigi Department, Institution, Private Sector, amadi businessmen Singda Ayet-Apan Pibiganu haina Chief Minister Nongthombam Biren appeal tourakli. Wafam asingasi Sajiwa Jail Road, Khabai Shoida Nauna Saba Babina Multi Speciality Hospital Sangabaga Mari Lainana, Pangthokpa Thauram the Mahakna Fondokibane. Thauram Aduga Mari Lainana, Chief Minister Nongthombam Biren hai. Lamdam ase Hausik Yamna Luba Tangkak Ama Mayuk Naraga Chatle. Adubu Irang ase haugalakpa matamda oikiba phibam adumukte haujik oidre state asida mahosagi tangdu lektaba phibam puraknaba center nasu akana meeting changlaga thabak tawde masiga iroinana aikoi khudingmak nasu amato oina khonaminaduna athubada santi puraknaba khonaminase haujik thokliba Irang ase tungi birol kannapane Irang asi thoklabasu state asigi chawkat thaurangi thabak thauram sing nathai ramba yadaba maramna leingak asinasu angamba thakta thabak tawde Laibak Thibadi talk liba Irang Asigi Khudong Chaba Louraga, leingak Asigi Liba Department Sing, Institution, Private Sector amadi businessmen Singda Ayet-Apan Pibiganu. Hairiba Wafam Asi Center Nasu Kangdabanate, Hiram Asida Akanba meeting Jangani Haibagi Tazabasu Center Ki Luchimba Singda Piramba Lady. Chief Minister Namakatana Hai, Lamdam Asida Babina Groups, Caesar Hospital amadi Ras Medicity Chingba Kayana Manipuri Health Sector, the Chawna Ahumba Purapangam Lay, Masi Puning Tawaningai Nay. Yariba makai leingak asina so private sector ase puling thawalaka laklei maramde haiba sector asina larik laishu hairaba naha kaya thabak pide babina group na yoi lising amaga chani romda thabak pidi haiba wafam ase tabada nungai fawi Manipur ase tourism ga yamna chunaba mafam ama oiba maramna tourism ga mari leinaba project kaya leptana paikhatle Lupa crore chatuk rom changna samgatpa lafel pat water body ase pumloi loiba matamda recreation ni achobo mafam ama oirakpada natana tourist singi nungaiba mafam ama soidana oigane Loktak pat ki akoibada ring road semnabagi damak lupa crore chamga kuntaru kaitarakle Ibudau margin chingda cable car thamnaba thabak paikhatpa horagani amade Waithau pat asisu lupa crore kutraga taruk changna samgat sagatpagi thabak chathari haidaso Chief Minister Nongthombam Biren makhatana phongdokhe Manipur leingak Health and Family Welfare Minister yauna pangthokpa thauram aduda Babina Group ki Chairman amasung Managing Director na kumja English ngamaga chamapan marifu humdoi dagi rakhiba Babina Clinical Laboratory gi khongchattage ngasi fawgi oriba fibam asigi matang mari chuba wafam sing thamkhe loina ngasi sangariba Babina Hospital ase healthcare gi lamda infrastructure matik chana leiraba amani haidaso mahangna phongdokhe Koi wa thong sigi matang da yamba thong ra khibani thong khibani adu moi thagarai ne khan bani adu yam hendala ga dai ai to hom to ko num sarkar ki tawni na hairam adu ina appeal to ni se sugumba mayam praja din ka tawre ba thabak sing business sing makside da yaring de free disap to honing de yaring de disap to honing de department sing fajana free ni wak to honing private ki de company sing institution sing Maroina academic institutions this is the day aduna aina sigi tatongi amungaiba numisa Manipur miam da aina appeal tawjari akoi poning phatharaga kitan khangse edam khangba ama kanba machangi akoi malamdi yam sangna chronic oina soiraga lakpa posak khara chumthokna ba honor panina madugi chumthok da akoi khara awana theme aduma du ba kham khri maga thokani mase aduna akoi ngachigi mirol na tumgi mirol ni seman no ya